ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥꯗ 7.1 ꯑꯃꯁꯨꯡ 7.5 ꯃꯦꯒꯅꯤꯆꯨꯠ ꯌꯥꯎꯕ ꯌꯨꯍꯥꯔ ꯑꯅꯤꯔꯛ ꯍꯥꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ, ꯀꯌꯥꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯗ ꯒꯟꯖꯥ ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯔꯣꯝ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ (CISF)ꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤ ꯇꯝꯅ ꯄꯥꯏꯒꯗꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 9-1462ꯗ ꯇꯣꯡꯒꯗꯕ ꯄꯦꯁꯦꯟꯖꯔ ꯑꯃꯒꯤ ꯕꯦꯒꯦꯖꯄꯨ ꯔꯦꯟꯗꯝ ꯑꯦꯛꯁ ꯕꯤꯆ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄꯣꯏꯟꯠꯇ ꯆꯦꯛ ꯇꯧꯕꯗ ꯒ꯭ꯔꯥꯝ 110 ꯔꯣꯝ ꯑꯣꯏꯒꯗꯕ ꯒꯟꯖꯥ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ CISFꯀꯤ ꯀ꯭ꯔꯥꯏꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯤꯡ (CIWꯒꯤ ꯁ꯭ꯇꯥꯐ, ꯑꯦꯌꯔꯄꯣꯔꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯃꯥꯡꯗ CISFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯤꯖꯤꯀꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯕꯗ ꯃꯍꯥꯛꯀꯤ ꯕꯦꯒꯦꯖꯇ ꯒꯟꯖꯥꯁꯤꯡ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯂꯣꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯁꯤꯡꯖꯃꯩ PS ꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯈꯨꯠ ꯊꯥꯅꯕꯗꯒꯤ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈ꯭ꯔꯦ꯫ ꯊꯥꯖꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯏꯝꯐꯥꯜꯒꯤ BT ꯔꯣꯗꯇ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯝꯃꯤꯇꯤ (MPYCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯍꯦꯡꯕꯝ ꯑꯅꯟꯗ ꯈꯨꯠ ꯊꯥꯕꯗꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯚꯕꯟ ꯑꯁꯤꯗ ꯂꯩꯕ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯐꯤꯁꯀꯤ ꯀꯥ ꯁꯣ ꯂꯣꯟꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯃꯥꯡꯖꯧꯅꯅ ꯊꯣꯛꯈ꯭ꯔꯦ꯫ MPYCCꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯕꯁꯨ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯁꯣ ꯊꯨꯒꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯐꯣꯔꯃꯦꯜ ꯑꯣꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯔꯤꯉꯩꯗ MPYCCꯒꯤ ꯍꯥꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤ (MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥꯟꯅ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯈꯨꯠ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯈꯨꯠ ꯊꯥꯔꯛꯈ꯭ꯔꯕ W. ꯑꯅꯟ ꯄꯟꯊꯗꯅ ꯏꯝꯐꯥꯜꯒꯤ ꯅꯣꯔꯊ AOCꯗ ꯂꯩꯕ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯈꯤꯕ W. ꯑꯅꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ "ꯊꯧꯗꯣꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯊꯧꯗꯣꯛꯅꯤ ꯑꯃꯁꯨꯡ ꯚꯕꯟ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ" ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯈꯨꯠ ꯊꯥꯔꯛꯂꯤꯕ ꯑꯁꯤ MPYCC ꯈꯛꯇꯗ ꯅꯠꯇꯦ, ꯅꯟ-ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯝꯖꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯊꯧꯃꯤ ꯄꯨꯝꯅꯃꯛꯇ ꯈꯨꯠ ꯊꯥꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯍꯪꯂꯗꯨꯅ ꯏꯟꯗꯤꯌꯟ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖꯁꯨ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯀꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ "ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯅꯗꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯆꯠꯊꯔꯛꯈꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯦ" ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯗꯧ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ NIAꯅ ꯊꯤꯒꯠꯂꯒꯅꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯦ 13ꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒ 4ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIAꯅ ꯊꯤꯒꯠꯂꯒꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ NIAꯅ ꯄꯥꯏꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯔꯆ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯦ 13ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯐꯝ ꯑꯃ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ, ꯀꯣꯠ ꯖꯤꯝ ꯑꯃꯁꯨꯡ ꯀꯣꯠꯂꯦꯟꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ .0 ꯔꯦꯟꯖꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 4ꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯗꯨ NIAꯅ ꯄꯥꯏꯅꯕꯒꯤꯗꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯌꯥꯕ ꯃꯊꯧ ꯇꯥꯕꯅ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ NIAꯅ ꯑꯃꯨꯛ ꯍꯟꯅ FIR ꯂꯧꯈꯠꯄꯅꯤ꯫ ꯀꯦꯁ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨꯗ ꯁꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯦꯝꯕꯨꯁ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯒꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯑꯃꯗꯤ ꯃꯤꯆꯝꯁꯤꯡꯗ ꯑꯀꯤ-ꯑꯈꯪ ꯄꯣꯛꯍꯟꯅꯕ ꯆꯠꯊꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯀꯤ-ꯑꯈꯪ ꯅꯪꯍꯟꯅꯕꯒꯤꯗꯃꯛ ꯂꯧꯇꯨꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ NIAꯅ ꯊꯤꯒꯠꯇꯨꯅ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯇꯝꯊꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫
Tha tarukki manungda Myanmar Army na misam satret hena Thakhre. Mamang sahida Myanmar military na misam satret hena hatkhi haina United Nation gi report amana haidi. Mamang sahi August da Myanmar gi military na mikhal gi matam lauthokkhibadagi hauraga haukiba January losilakpa phawbada misam satret ka ani hatkhi haiba mayek sena khanglei. Laikhidraba singi manungda nupi chaniga kunmari amasung angang samaga yangkai humdoi yawi hairi. Nupi samaga humdra manga amasung angang samaga taranitho yauna misam songa manga de jet fighter drone paramotor amasung gaigopter sinaduna sathaba attack laikhidabani hairi. UN Rights Office ki spokeswoman Rabina Sanda Sanina agency da hai kulai paiba lup masel khut thonabada misam sebagi thodok thoki adom oinamak misam satret ka anidi Myanmar military na hatkibani haibagi sabsaba report phangle hairi.